Israel Lanmisingna Hamas fighter Singga ground level da Akanba Maongda lan Kapnari. Israel Lanmisingna Gaza da ngahandagi hauna Akanba air strike sa tharakraba matungda ngarangdagi ground level da Hamas fighter Singga Akanba Maongda lan Kapna bahokre haire. Haujik fawbada Israel Lanmisingna Palestine enclave lauksin baga loinana lan Kapna bagi thabak makata na sathare. Gaza gi Health Ministry gi maikaidagi phongdorok pada hai haukiba pungkun marida Israel na chatharkiba air strike ta Gaza gi micham chamari ga kunthra ka taru hatkre makhoi sing adu ayamba kha thangba Gaza strip ta leiba mi kungna taba mafam da thokiba nei masigi mathakta Israel Lanmisingna aircraft season aduna kha thangba Lebanon gi sarukta Akanba attack chathake Israel Lanmisingna makhoina occupy tawkhraba West Bank ki region da leiba micham miyam gi mathakta lan kapaga loinana Palestinian Lanmisingga Akanba khut thokna khe Tanza sida United Nation gi maikaidagi Phongdorok wafam amada hai haujik lanfam asida leiriba misam miyam singe chanaba chanjak ising leinana ba yum leitre Hamas na rule tawramba mafam sing paktang na amanga ta thoonkhre hauki bachayol ani asida Israel na satharak pa air strike ta yamdrabada Palestinian lising mangaga marfuga taret hatkre madugi manungda pikli bangang lising aniga yangkai manga yaudi haina Health Ministry na pirakpa pawda haire